Manipur da inner line permit chana halu haiba kholau lauduna kumjali shing ani tara manga da miyam na haukiba akan ba ihauda thawaina pontha pikraba mahairoi Sapam Robinhood laikhidabagi tara mathoi shuba ningsing kumon pangthokre lamjing maira haina miyam na mingthol pikraba laikhidraba Robinhood ki ningsing thauram adu Imphal East ki awaching da laiba ningsing khubam da pangthokhi thauram adu da Robinhood ki khubam da thangta gi shelut piduna amadi laikatuna ikai khumnaba utkhi JCILPS na sinduna pangthokiba thauram aduda committee asigi convener luang cha chingkhaina state asida ILP chatnarabasu lainga ki machinery singna pukchel sengna thabak tawbagi mami tade masina system asi kadai fawba mai pakna chatnarabagi haibagi achauba wahang ama oiri anoba lainga asina ILPS ki machinery sing asi yengsinduna system asi mapungfana chalai halakani haibagi thajaba thamli haina phongdoki Thauram aduga mari lainana RIMS ki blood transfusion bank amadi JCILPS ka punna khusham naduna awaching da laiva Universal Friendship Organization gi sanglenda blood donation camp amasu pangthoki Panbayabadi kumjali shingani tara manga da chathakiba ILP ki khongjang da ngasigi numit asida Anand Singh Higher Secondary School ki class 11 ta tamliba khurai lairik yangbam laikai degi mahairoi Sapam Robinhood Security Force na kablak patiar gas cell na Panbadagi like a Nabangamdana Lake Davani. Hogi Powder, a quick meaning the ILP is meaning the day, coming in missionary Sinchina Tabuxi, seeing at the Bashi Wat Prad, Makaji, and the Giri de Ladiba, at the Fan de Ladiba, Sinchina, coming in missionary Sinchina, seeing at the Birgadi, Amuena, Benzagani Habits in Tamjeri, Aduga, Hogi Ladiba, Matam Serida, and the Kiano Sarkar, Sigi, CMCina, Haiba, Gamanga, Duma, missionary into the means, Singuna, Tungantata, Apava, Lebaki the Muta, King Matabak, to be a Kadi Habigi the Muta, Hogi Ladiba, CM was we have Ninjari, Amadi, Pazabu Tamjeri, Hajabata.